Manipur ki tonganba district singgi thabak fangdriba BPL family lairabagi pankhei makhada leiba emungi naha ayamba Central Institute of Plastics Engineering and Technology Imphal CIPET Imphal dagi Kannaba louri Adumoinamak Jiribam district ki oinadi nahasing CIPET training yaobagi chang yamna nemna leiri Ngashi Jiribam district ki Babupara da leiba Jiri News Network ki conference hall da pangthokpa paugi mifam amada Imphal ki takil pata leiba Central Institute of Plastics Engineering and Technology Imphal CIPET Imphal ki warden Mobiliser Suraj Kumar na hai Institute asigi makhada Jiribam ki nahasing da skill piduna thabak fanghanbaga loinana hingnabagi lambi pinabagi pandamda lakpani CIPET asi Ministry of Chemicals and Fertilizers Government of India ki makhada chalaiba higher amasung technical education piriba awangbat thaki academic institution amani Manipur ki oina CIPET Imphal asi takyal patalai Manipur state ki oina CIPET asi kumza ing singam ga chamapat marfu nipanda lingkhat kibani paumi singa unabadu da CIPET Imphal ki warden Mobiliser Suraj Kumar na makhata na hai Jiribam dagi naha masing hena puthoknaba pandam thamli Jiribam gi manung chana leiba Butangkhal Sonapur amasung Choto Bekra da chatuna institute asigi matang da awareness su pangthokre mahak na hai Jiribam gi nahasing da haizening badi CIPET nahasing na tha ahung gi natraga tha taruk ki oiba vocational course tambada laifam chafam amadi study materials pumnamak lemna piri maram aduna nahasing na khudong chaba si lobiyu lonina training loiraba matungda makoibu multinational companies singda thabak phanghangani Jiribam gi nahasing na CIPET lakpiroga institute asina piriba Kannaba sing asi lobiyu haina mahakna makatana haiki paugi mifam aduda CIPET ki assistant technician M Phillips Saryake